Manipuri Wari Pambi Channel na tabiriba pumnamakpu amuh hana taram noksari ngasi amuk mayamgi ngaihak pothananabagidamak anauba wari masa amakak puduna laksari wari masa sigi maming laina tamba wari masa sigi aibana pangsa tabam Komlakanta hawjik taminarasi mayamgi ngaihak pothananabagidamak ngasi amuk puduna laksariba anauba wari masa laina tamba awa ana taraba migi mateng pangu marup mapangsingna awa ana tarakpa matamda angamba mateng pangu masigi wahai asimadi aina angang oiringai wakhal tarakngaidagi aikoigi pavana aingonda adum mahaiduna lai aduga aina aikoi mangolda phakta phamlaga lairik auraingaidasu aikoi pabaga tinaba sandonga fazana thinba ahal nupa amasu marak marakta lai masu inakta sangaklaga lairik class kaya tamlage haina hangani aduga haini hayeng sauraga afaba wakhal khallu afaba thabak tau nangna ngamba migi mateng pangu lemna khak mangloidabani mina thagat pigani sel phangani kana phangani khanna thabak tauroidabani nangi tawpham thokpani khallaga afaba thabak tau madugi fall lemna khak mangloidabani makhoi mayamna kamsilamba laiwa mayamado lemna khak mangde mahi yenglaga thabak tawnu haiduna aisu yenghodre haujikti aina fangliba mayamase aina tawjarubagi mahaini nangna tawbana nangna fangba haiba pawrawado chumkhraba jatni ngasaidagi sumang matonda sajau magi super scooter asangbado fi amana taktuna sengduna wa mayamasi ngangi masida taribana magi nupi thagoini mana nganglibase munna taribra natraga tadabra haibadi khangde masu firol mayam ama puthoklaga sumangda suri magi nupagi fi masanupa anigi mafi marol imungi firol mayam suba magi mathauni imungdagi fi mapaido sumangda damlauna thadaraga magi nupada pairap yenglaga hai thaina mamangaida Hanumana sing phuklaga porai hairiba gandamadan sing adubu aigi phi mapai sumuk chauramgadra sajaudo wangang bangaihak leplaga phi mapai ado makhwang tingkhalaga leplaga yengi magi miyengdo phiamdo amukta da sudrabasu yabaduda haiba miyengni imung asida nupa ma mathandani macha nupa animak mayum makai pandri mayum panbadi yaraba ngaktani masanupa ahalado MU dagi MA loire lainga ki thabak amatang daunaba question selibani masanupa ahal se laik su fai honaba su kalli MA da natana degree masa masa kharasu loisin khrabani masanupa aton basidi mayamba dauna laik kaya yaudre adubo angang oiringai dagi makhut masa hai ITI da tamluraga engine semba electric ki posai semba saba yamna hai migi thabak mafam amada yauduna laibani matam ayambada mamada sel thumna taisarabadi mafam chaba amada maranaigi oiba dukal ama hange haiduna ta I madi mapaga wa kaya ngangnade adubu mamagi thabak inkhangdi mateng pangi magi nupana ngasaidagi nganglibase munna tari khangnaba marakta wahang amani su hangdaba yadri makhanaw kangliba makhai nganglibase tabide haiduna sawi asuk kuina laiminare adudagabu magi nupagi sajalisat khangde haibro sanhuran bagi nupina ahing thong hanglaga mawa halakpa ngai haibaduni sahi manga khudingi election lakpada magi nupana mapum thinna senba ma yengduna lairaklabani phi suna suna magi nupagi wa marak thatna ho maran mathum tengai migi mateng panglaga bot lepada kadribaduna karigi oitare adurau adudi mana mapukchel sengna mateng pangba nataba hol yenglaga thabak tawba oini gitada haibaduni thabak taw hol yenganu haiduna mapukchel sengna migi mateng ado magi araiba maral mathumna panglaba aduga marai bakta tamlamlaba bot lepada irai laina kani hairi sinadi migi mateng phana panglabasu marai bakta tamlamdrabadi bot kadrene ihe
MLA ahum marirak oirabasu matik chakraba mi kaya laina tamlamdrabadi Chief Minister oiba phangdana Deputy CM oiraga sikhiba MLA yauribanine moibagidi laina kari tambage haibado urabanina khangle nasanupa ani asigina kari tamligadaba khangningreda madudi mama ngasi fauba aina pamjaduna migi mateng khara khak tawjaribase laina penbiduna mahi khara piraklabasu aidi haujikti lauraroi isa singda pibi wa hairadabani sajau sahi humpu tankhalakle ma BA di loirabani loisang amata da thabak tawrakte lenga ki thabak amatang di tawrage haiduna hona khidabadi natte mapa ama isa sana khidaduna maipa khidre magi ni haiduna atatai oina hona bigadaba mi so amata laikhide mana BA loirakpa matamdadi mama lukhrabi mathanta ngairame wakhal panungda nungai thokpa haiba sajauni nongma sel thokpa thabak ama phangjarakani khandoi magi fajaba nongma soidana chumlagadaba manba wahaida thajaduna thagoi magi taloi singda sankhi mina ningbana ama laina tambana ama haibasidi kuiraba laiwani sajau magi mapasaba lengdaba thabak amata tamlakhidre marup mapang singa loinana thika masa masa tawbadagi sel paire kausingum thika tawringai da tawtharko sel khara do fajana loksinduna thamjil haude sel di talaga fangbasibu haina irai laina khandoi mayum lainaba semi pakagi amakhak sahawi masagi marai bakta kari iraga thamkhrabage haibase taibang mi amatana khangjade tinkhong lai khong thiduna khangnabasu honade awa ana taraba matamdadi lai thirakani lai khuramni thoni ni fatta fatraga lai da sauni lai saini mase mioibagi hauna sani saba thakpa koiba langbada kaimata awatpa leitraba sajau magi rasi sakrada sanigi miyeng sangkhre haibase ma khangaudre nupa ama lei maga kendra punba sel thom khangaudana khangpai paikhalakpaga sagai na taisu khutkan pangganba laik lai suga su BA MA ga loire haiba nupa se handak maraiba khangnung nungsira i leibaki MLA mantri ga oiningla i aduna ma bol lep kadori ai bol lepi aingonda bot pibi wa haiduna mathanda koilaw lawba yaba natte ngangba sakpa faba mi khuding loina ba haiba sajau nupa asigi mikhalgi semba election committee gi general secretary oina hapkhre ayuk nungthil numidang mikhalgi poram yatuna kadai de kari tauba haina khanaduna thabak chenbada mayumda ningthina leiba phangdre masa sing senabagi thodang magi nupi gi saruk oikhre masa sing mamana onthokna sectionna yasal laktuna thamkhre karigumbadasu mapagi mami maset amatang ta khidana naraba thagoi question senai haujik mirep asibu yaba committee gi manungdadi sajau gi mawasa le ma masana di khangjadana haujik magi yeknaba kokthong ama semkhre election tawkhre haujik masing thire mi khajik tang de hen khiduna sajau gi mirep maithi haure apamba pot phangaudrabadi afabasu phatte haina baduni ifa fana laijaba sajau dasa tare sahi manga mai paklaba MLA gi manak sangba ikaire thok thak tawduna talamba sel makul phunkhre mateng iteng khara pangnaba marup mapang khara su bote yengna khibadagi haujikti mai mai onsinaramadagi tung onsinakre tawriba mawong asida sajau saure lagaw thabada faudriba fauba haiduna makul amada tananaba honabada mi mutpa yawi hainai mathang lakpa election dasu ma hanagi mirep adugi adum sieli handak su kadre asumna sahi tara mafam khangdana haukhiba asida masanupa ani ado pakhang phadokre aigi mina mai paktuna MLA oidri faubudang ngai kho isa sa haiba yaba natre masasing mapabu warore mamanabagi mapasing MLA gi senba tanja yenglaga masasing loisangi thabak masa masu hapchinkhre adu oiduna su sajau magi angang oiringai dagi loina raklaba sajat adu madi hongba leitre bot akaba kangbuna awa ana tarakpada
MLA da ngare kahawdaba makhoi masel yengnare mana ngambada migi mateng pangbadi to uyadre mana pangba mateng haibase sel thumge amata natte pangalni lausingni mi leijadaba kanagumbagi watana jafamni chatminaduna mi pong unaduna wari watai saba hangba madauna khangba haiba atangbani magi masasingi thaba ingkhang amatang phangnaba honabada achawasang yaitong khamdongba kaya unai wari sanai masagi soidana ba haijai adubu wari da hekta tai lekhom apet pana panthingbani hekta ningkhai ayukni thagoi thongal dagi khaw masa ama yalaga hui khongjel da changla I mangol hekka khatpaga ibungo sauba napadi ho ai asida laye sajau ne imung dagi khumla I mama nangbu laune kadai da muk chaluri bano furit sibu karam malit sige hayeng su bamon gi usopni makoi gi su isai yaw yi hai bani boina kumyat angauba ma puthoroklaga se masi oina lepiro nupi haidok ko satpabu nupa mapa suna tabasibo nupa mapa natte aikoi da ni ne yengdori base khangjare bera sakri tawraklabadi haiduna moiba hoi nekli bani kainabu mayek mangbro thagoido masi hairaga no I sajausu furit lisili fare dudi inapi di karambano se masi oina yanbiro nahal nasa nupana konjai takpada aina takhalam labani fareda dudi kari wali ihe aigi saungi fenato amukta satchat tai thorau ngaikho mama samugi masanupa siga nangi nasanupa ahal siga kanana halli khangbro ta samugi masanupa haidisi moibana haujik nupi haidokpa chatawrisi natro hoine karinoda madi aikhoigi atonba sina fauba tha ahum mari halli kaino thagoido magi nupagi fenato fi amana taithok na khummi adudi nangi nasani sidi ngaikho moibagi do nasa singsi nupi ga selakte nupi thiba khangdre haigadoribro adumna di khanbirunu madunate mama aina suyade nasa nupa hal asina suyade kadai degi siki thokpa thabak amasu tawba natriba migi masanupi do yum asida pusilaklaga tawgadabado yengbiu kari kanagadage haukiba wado kawbirabro matamaduda paisa mari su thoktaba moi asajauna nanai nupi aibu lakna khibado chaifam naide haibadani kawbadi sungam hek ngamaroi farese ai thengkhrani phoikhaw humlaga nangbo hojiki insang lairabro hawai mangal kangtak thonglani hawi hawte chakri taunaragum siko hawai sina tangkhat khriba sajau phena tongsilaga thokre adubu sumang matonda horiba khamen pambi aduna sangna yanthaduna paliba khamen ahum mari aduda yenglaga magi nupida laurami tarabo masidagi khamen khara siga kobi mana khara ga kangho amadi yarani hai masini sajaugi thabak sel thokpa thabak sudrabasu saba thakpadadi silau kharedi mathire mado mapokini hai karigumba magi nupina jet khotano tawrabasu ma saude itap tapna hai ihe mama saunu laina ai sabada asoiba ama tawikre khaunau se Chorasan Maharaj ki khaunau gumba ama pansin birakle thagoi su khangi aduna ensangi mathakta kanghau bora singju samphut ametpa ama natraga amadi haptuna mathel ama anidi suna basili magi nupana mathwai tana sajabado uraga thagoi mathamoi penjai mana penjadabadi magi nupabu leikai asigi karigumba thaudok wathok amatang thokpada mabu watem sinanaba hek sijinaba sini maduna karisu natabada yeknaba semgani khalubada mathwai wajai ngasisu nupi haidokpa satkribase samugi masanupa aduna hananasu nupi ama selurabani nupi mayumga yanadaduna khaidokna khibani ngasi satkribasisu sakri amadi soidana tawrakadawribani sajauna thokhibado masanupa ahalna hanjilakpada thongalda thengnai wangangnade yengnaraga thainai masanupana mangol hek kakhalakpada mamada ima aikoi pana satkrisi kadaidano ta samugi masanupa nupi selagi haibado haidokpa chalibani
ता सामूना ngarang numidang napada khurumbaga khajambaga chatpidaba yade haiduna muktoiba nupi mayum madudi yamna khutkan panganba imungni hainai magi machanupa asidi hanana su nupi ama seluradaine natai chakhidravani akoiba asina chatkhrise nupi macha dugi mapal ama nakhoi napaga lairik taminaraki haibra karino haibani ado khura samu se magi di kanano haiba kari suna tabada mana migi nupi haido ko salibase kayadi yamle haiba aiso hairabani adubu migi da chatpidrabadi nasanupagi da kanasu salusi yarakloi haine yare akoi gi di chatrabasu yarani kari kana dabada ihe adubu hek yabro ima ado aina hauji chaluribase pakcha hoidani mana haibadadi aikoi parikhyasi yamna thuna haidokani hairi minister nasu thabak punomak director da loina sinare hai college ki mahiroi mayam ni irang haubasida thudrabadi yararoi hai male ima thabak se part time oirabasu changbu sanghorabadi upay ama leire haujik luribase lupa lakh khara yaudaba yaroi ima nangi director adu da pigadori bro hoine aduda madi wanom khunom base kaya yade hai mangonda wanomadi kanamatana ngamnadre magi nupi aduni mina sangnari base madi magi nupi na haiba yamna yai hai ado kamdau si haibano asuk yamba sempham adudi haujikti kanada hangluni napada hairabadi laina tamba haiduna hekta ma hairakani karino laina tamba hairi basibo kadai dagi haujikku laina kari tamlakadawrige ma khangde hek haida haijiluraga laida hekta tainai aigi chanupa ani sidi laina pibani kanagumba midi machanupi ngakda poklebani aduga sungpok poktabasu yauribani amuk haini nakhoina saure sangle aduda su haini laina tamdana haujikti phakapta siriba garina taktuna siriba layengba ngamdana laina laisat kayada sinariba sida nasa khai akoi yaudriba se laina tambani hai as kanade mana migi bot khombada ngangda bawado khak nganglakanu hayu khon khara taptharaga mamagi marengjum anida makhut thamlamlaga mama yenglaga ima aikhoigi maningi pukhri ase ising sinaba yaba sunate hup ngakta hauradana maningi khongbandagi somgi mapan phawbase phut kullom paklamgani awang thangbada lambi chatpham phun 10 muktang khaklaga maningi ipal phaijau du yonthokrasi mana lainingduna mingonda wari toina tawre tammi laipanga se tem thoklaga leiba khaijillaga madi dukan saning bazani sel pairabanina mana ikoi swaigi lawing khol yolakpa phanaya me laisin khreba kaya sit kadawriba madugi sanpham maduna nangi thabakki noi director adu da pijaba konagadro haujikti lamse tangleima lupa lakh manga mathak yauni panarabadi adubu phaijau sisune likpani sel paibagi matik masu sakri tawrakani pukhrini aduni adani haiduna mamal yanaba adubu aikoina muktuna lairaroi seba khara tarabasu yonthokrasi aduga ima thabakki dudi mari dagi manga fawbada pinai hai mina fare napala kisanu ai kanna taknarage nangna mafam chana thabak ama tawkhiba haibase napa aikoi anigi su lining oiribani tawbadi napa aikoi ani su maningi pukhri ase phumjimbagi wa khanai napana haibadi kaithelgi phata haudi honba gari ado wairaga hainaraga makhada haijin khraga mathakta leipan tenthokpagi leibak asiga leibak gari khar leiraga thonjillaga nanau nupagi workshop su oiba dukal ama pakhan khallaga sarasira haine magi dukan do aina thabak tawrabadi mafam chaba amada tawnaraba singani ma hoine adumna tawbiroba adudi ko sajau matai manawa khanare warep laure yonbada tare panthaba thabak yaba sunatri aduna tumina tawba yaba thabak sunatte inkhol matek asima yolagani lahugera hanglubada phaijauna ahanbada khumlakadaba wado sajau khangi pukhri aduda ai kaidawruni inkhol koirubusu yaba natte launingdaba saduna khumlakani sayam thengnaraklaba sajauni chin kangjai sanarani
ꯇꯥꯗꯗ ꯍꯪꯕꯅꯤ ꯄꯥꯝꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ ꯑꯃ ꯃꯁꯥꯒꯤ ꯒꯥꯔꯤ ꯑꯆꯧꯕ 6-8 JCB 2 ꯔꯣꯂꯔꯅꯆꯤꯡꯕ ꯂꯩꯕ ꯃꯥꯅ ꯃꯐꯝ ꯑꯁꯦ ꯒꯥꯔꯤ ꯊꯝꯐꯝ ꯑꯣꯏꯔꯒꯦ ꯃꯆꯦꯠ ꯑꯃꯠꯇ ꯄꯤꯌꯨ ꯂꯩꯔꯒꯦ ꯍꯥꯏ ꯅꯠꯇ꯭ꯔꯒ ꯕꯔꯥ ꯑꯣꯏꯅ ꯇꯧꯔꯕꯁꯨ ꯍꯥꯏꯕ ꯀꯨꯏꯔꯕꯅꯤ ꯑꯗꯨꯗ ꯇꯥꯗꯒꯤꯗꯤ ꯍꯦꯛ ꯊꯣꯡꯒꯥꯜꯅꯤꯗꯣ ꯃꯥꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯃꯌꯥꯝ ꯑꯗꯨꯅ ꯊꯧꯗꯣꯛ ꯊꯧꯖꯤꯟ ꯇꯧꯕꯗ ꯇꯥꯗꯒꯤ ꯅꯁꯨꯁꯤꯡ ꯊꯣꯡꯒꯥꯜꯗ ꯁꯥꯟꯅꯕꯒ ꯃꯐꯝ ꯑꯃꯠꯇ ꯈꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯥꯗꯕꯅꯤ ꯃꯗꯨꯗ ꯇꯥꯗꯅ ꯂꯧꯍꯧꯔꯕꯗꯤ ꯂꯩꯄꯜ ꯑꯁꯦ ꯇꯦꯝꯈꯥꯏꯔꯒ ꯄꯨꯈ꯭ꯔꯤꯁꯤꯗꯤ ꯏꯁꯤꯡꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯂꯩꯕꯥꯛ ꯈꯔ ꯍꯩꯖꯤꯜꯂꯒ ꯗꯨꯀꯥꯟꯒ ꯁꯥꯔꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯗꯤ ꯑꯊꯨꯕꯅꯤ ꯊꯥꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗ ꯂꯣꯏꯔꯦ ꯑꯗꯨꯗꯩꯗ ꯐꯩꯖꯥꯎ ꯍꯥꯏꯕ ꯃꯤ ꯑꯁꯤꯁꯨ ꯏꯪꯈꯣꯜ ꯃꯇꯦꯛꯁꯤꯃ ꯂꯧꯔꯦ ꯇꯞꯅ ꯇꯞꯅ ꯇꯧꯔꯒ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯄꯨꯈ꯭ꯔꯤꯒꯥꯗꯣ ꯐꯨꯟꯕꯒꯤ ꯋꯥ ꯇꯧꯔꯣꯏ ꯁꯦꯜ ꯊꯤꯟꯕ ꯅꯣꯡꯉꯥꯟꯕꯒ ꯃꯆꯥꯁꯤꯡ ꯇꯥꯟꯅꯔꯒ JCB ꯑꯃ ꯀꯧꯔꯒ ꯂꯩꯄꯟ ꯇꯦꯝꯊꯣꯛꯀꯅꯤ ꯆꯤꯡ ꯃꯆꯥ ꯑꯃ ꯐꯨꯛꯂꯒ ꯒꯥꯔꯤ ꯃꯌꯥꯝ ꯀꯛꯆꯦꯡꯅ ꯃꯆꯤꯟꯖꯥꯛ ꯍꯣꯜꯂꯛꯄꯒꯨꯝ ꯂꯩꯕꯥꯛ ꯍꯣꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯐꯨꯟꯈꯤꯅꯤ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯅꯤ ꯋꯥꯔꯤꯅ ꯁꯥꯖꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯣ ꯀꯣꯂꯦꯖꯀꯤ ꯄꯥꯔꯠ ꯇꯥꯏꯝ ꯂꯦꯛꯆꯔꯔ ꯑꯣꯏꯅꯅꯕ ꯁꯦꯜ ꯄꯤꯖꯅꯕꯒꯤ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯃ ꯌꯣꯟꯈ꯭ꯔꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯒꯤꯅ ꯋꯥ ꯌꯥꯝꯗꯦ ꯇꯨꯃꯤꯟꯅ ꯊꯤꯜꯂꯨꯅꯤ ꯈꯜꯂꯛꯂꯦ ꯃꯥꯒꯤ ꯃꯆꯥꯒꯤꯗꯤ ꯂꯥꯏꯔꯤꯛ ꯐꯕꯅꯤꯅ ꯍꯦꯛ ꯃꯍꯥꯏꯕ ꯈꯜꯂꯛꯇꯕꯁꯨ ꯋꯥ ꯌꯥꯝꯗꯦ ꯁꯥꯖꯧꯒꯤꯗꯤ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯜꯂꯒ ꯈꯜꯂꯛꯂꯕꯁꯨ ꯈꯜꯂꯛꯇ꯭ꯔꯕꯁꯨ ꯋꯥꯔꯤꯗꯤ ꯃꯔꯩꯒꯗꯧꯔꯦ ꯑꯗꯨꯕꯨ ꯈꯜꯂꯛꯄꯅ ꯐꯩ ꯁꯦꯜ ꯄꯤꯖꯕꯒꯤ ꯋꯥꯗꯤ ꯍꯧꯖꯤꯛ ꯆꯠꯅꯕꯤ ꯑꯣꯟꯈ꯭ꯔꯦ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠꯌꯦꯡ ꯄꯤꯕꯗ ꯏꯁꯩꯗ ꯁꯦꯜ ꯊꯥꯔꯝꯕꯒꯨꯝ ꯐꯩꯖꯥꯎ ꯎꯅꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯋꯥ ꯑꯃꯨꯛ ꯊꯣꯛꯂꯦ ꯊꯥꯒꯣꯏꯅ ꯍꯥꯏꯔꯤꯕꯅ ꯍꯟꯗꯛ ꯊꯥꯗꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯅꯩ ꯑꯗꯨꯒ ꯂꯩꯕꯥꯛ ꯄꯣꯛꯄꯁꯨ ꯀꯟꯊꯥ ꯀꯔꯨꯝ ꯅꯩ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯎꯅꯔꯣ ꯍꯥꯏ ꯁꯥꯖꯧꯗꯤ ꯅꯨꯃꯤꯠꯀ ꯌꯦꯡꯗꯦ ꯇꯧꯒꯗꯧꯕ ꯑꯣꯏꯔꯕꯗꯤ ꯈꯔ ꯊꯨꯅ ꯇꯧꯔꯁꯤ ꯑꯁꯤꯅꯤ ꯑꯗꯨꯕు ꯊꯥꯒꯣꯏꯅ ꯉꯝꯗꯨꯅ ꯌꯨꯝꯁꯀꯩꯁꯒꯤ ꯑꯌꯨꯛꯇ ꯆꯠꯄꯗ ꯇꯥꯔꯦ ꯊꯥꯖꯗꯅ ꯂꯩꯕꯥꯛ ꯄꯣꯛꯄꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯅꯣꯡ ꯑꯁꯦ ꯂꯦꯞꯇꯅ ꯍꯦꯛꯇ ꯆꯨꯏ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯆꯥꯕ ꯇꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯐꯃꯨꯡꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯅꯩ ꯃꯣꯏꯕꯥ ꯇꯥꯗ ꯐꯩꯖꯥꯎꯗꯣ ꯌꯥꯗꯤ ꯌꯥꯔꯛꯀꯅꯤꯅ ꯃꯥ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯇꯥꯏ ꯌꯥꯔꯛꯀꯅꯤꯗ ꯑꯗꯨ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯃꯇꯝꯗꯤ ꯂꯩꯇ꯭ꯔꯦ ꯃꯣꯏꯕꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯊꯨꯕꯗ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯁꯦ ꯂꯧ ꯌꯥꯒꯗꯕ ꯁꯦꯜ ꯄꯥꯏꯕ ꯃꯤꯒꯥꯗꯤ ꯂꯩꯔꯣꯏꯗ꯭ꯔꯣ ꯉꯥꯏꯈꯣ ꯃꯗꯣ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤ ꯋꯥ ꯑꯗꯨꯗ ꯊꯥꯒꯣꯏ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯕꯨ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏ MLAꯒꯤ ꯚꯣꯠ ꯑꯁꯦ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯀꯔꯤꯅꯣ ꯚꯣꯠ ꯂꯦꯞꯂꯒꯦ ꯈꯜꯂꯤꯕ꯭ꯔꯣ ꯅꯠꯇꯦꯗ ꯃꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ ꯑꯁꯨꯝꯅ ꯑꯣꯏꯅꯔꯒ ꯅꯣꯛꯄꯁꯤꯗ ꯃꯗꯣ ꯎꯕꯗ ꯁꯥꯖꯧ ꯑꯗꯣ ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯛꯏ ꯅꯣꯡꯒ ꯆꯨꯕꯅꯦ ꯉꯁꯤꯅꯦ ꯍꯌꯦꯡ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩ ꯇꯞꯊꯩ ꯊꯥꯒꯣꯏ ꯑꯗꯣ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯁꯣꯏꯕ ꯌꯥꯗꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯈꯨꯝꯕꯗꯧꯅ ꯍꯟꯗꯛꯀꯤ ꯏꯆꯥꯒꯤ ꯊꯕꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯣꯏꯕꯥꯅ ꯚꯣꯠꯀꯤ ꯆꯦꯟꯕꯗꯣ ꯆꯅꯤꯡ ꯇꯥꯅ ꯆꯦꯟꯕ ꯌꯥꯏꯗꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯣꯏꯕꯥꯅ ꯆꯦꯟꯕ ꯅꯨꯄꯥ ꯑꯃꯇꯪ ꯃꯥꯏ ꯄꯥꯛꯇꯨꯅ MLAꯒꯥꯗꯣ ꯑꯣꯏꯔꯕꯗꯤ ꯁꯤꯗ꯭ꯔꯤꯉꯩꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅꯤꯀꯣ ꯁꯩꯇ꯭ꯌ ꯍꯣꯏ ꯍꯦ ꯑꯗꯨꯗꯤ ꯂꯥꯏꯅ ꯇꯝꯕꯗ ꯇꯥꯔꯦꯗꯅ ꯃꯣꯏꯕꯥꯒꯤ ꯂꯥꯏꯁꯦ ꯑꯃꯨꯛꯇ ꯎꯅꯅꯤꯡꯈ꯭ꯔꯦ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯅꯤꯡꯂꯤꯌꯦ ꯑꯩꯗꯤ ꯅꯣꯡ ꯉꯥꯜꯂꯦ ꯅꯣꯡ ꯍꯥꯡꯂꯦ ꯃꯂꯪ ꯄꯥꯟꯁꯦ ꯄꯨꯝꯍꯥꯡ ꯍꯥꯡꯂꯦ ꯄꯨꯝꯁꯪ ꯁꯪꯉꯤ ꯑꯍꯤꯡꯗ ꯈꯣꯡꯕ ꯂꯝꯍꯨꯏꯗꯧꯅ ꯅꯣꯡꯉꯥꯜꯂꯒ ꯑꯃꯠꯇ ꯃꯁꯛ ꯎꯗꯕꯒꯨꯝ ꯅꯣꯡ ꯑꯗꯣ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯁꯥꯖꯧ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯂꯦ ꯊꯥꯒꯣꯏꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯏꯔꯨꯖꯊꯣꯛꯂꯦ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯂꯒ ꯆꯠꯀꯦ ꯉꯜꯂꯤ ꯈꯟꯗꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯉꯁꯤ ꯑꯌꯨꯛꯀꯤ ꯄꯥꯎꯆꯦ ꯉꯥꯏꯔꯤ ꯁꯥꯖꯧꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯅꯣꯡꯅ ꯋꯥꯈꯜ ꯂꯩꯇꯥꯗꯕ ꯆꯥꯅꯤꯡ ꯇꯥꯗꯕ ꯄꯨꯝꯅꯃꯛ ꯆꯥꯝꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯔꯦ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠꯅ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯛꯄꯁꯤꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯃꯊꯟꯇ ꯈꯜꯂꯤ ꯇꯥꯗ ꯐꯩꯖꯥꯎ ꯑꯗꯣ ꯌꯥꯗꯤ ꯌꯥꯔꯛꯀꯅꯤꯅ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯕꯅꯤꯅ ꯁꯥꯖꯧꯗꯣ ꯉꯔꯥꯡ ꯐꯥꯎꯕꯗꯤ ꯑꯍꯜ ꯂꯃꯟꯅ ꯊꯝꯕꯤꯔꯝꯕ ꯂꯧꯔꯤ ꯌꯨꯝꯐꯝ ꯃꯍꯥꯛꯊꯛꯇ ꯀꯥꯏꯒꯗꯧꯔꯦ ꯈꯜꯂꯨꯕꯗ ꯋꯥꯏ ꯑꯃꯨꯛꯁꯨ ꯈꯟꯗꯣꯛꯏ ꯏꯆꯥꯒꯤ ꯐꯤꯔꯦꯞ ꯑꯃ ꯇꯥꯟꯕꯗ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯍꯜꯁꯤꯡꯅ ꯇꯦꯡꯕꯥꯡꯕꯤꯔꯦ ꯀꯅꯥꯅꯣ ꯊꯣꯡꯒꯥꯟꯗ ꯆꯪꯂꯛꯂꯤꯕꯁꯦ ꯍꯣꯀꯔꯗꯤ ꯅꯠꯇꯦ ꯅꯨꯄꯥꯗꯣ ꯃꯁꯥ ꯃꯎ ꯐꯩ ꯃꯊꯕꯥꯛ ꯐꯜꯂꯒ ꯃꯃꯥꯏ ꯄꯥꯛꯏ ꯃꯁꯝ ꯇꯦꯟꯅ ꯀꯛꯏ ꯀꯨꯆꯨꯗꯤ ꯄꯪꯉꯧ ꯉꯧꯗꯦ
furit khudang akakpa angauba ama litli khongrausu angaubani makhut oina mobile apakpa ama pai chumdring sajauna lepliba tamna changsilakle adu fawba sajaudi masak khangdri masakne matawni nupa se kadaidano unakhre khalli miyam unaba sajau wakhanna lamba phangdri magi tungdasu naha ahum tungda inarai nupa aduda sajau taramna okpagi miyengda lai nupa aduna changsilaklaga sajaugi makhongda khurami sidi bot kinina khallaga sajauna noktuna yare yare hai nupa aduna lepkhallaga sajauda nolokna hairei pabung nasabu kaurabro nangbo makha haifum khangdana lai laisam mangol jaugi masani Delhi da lo tamlubani hakum loisile pabung lao famsi lao haitari bra chokri amata putholau thagoi sa puraga tholakpani magi nupaga sumangda naha masak khangdaba amaga wari sanaba naha ohum su changlakpa ui asigumbase toina uraba thagoini imungda hanjelaga wakhal tauri aruba thabak ama satkadabani wari tauringaida mi unahauda duna toklani se tauri se kari upai tausige khallingaida magi nupana phida putholau hairakpaduda saado thamlaga plastic chokri ama hana putholai sajauna chokri do thammu aduda ibungo lauka khalau mangolda famsi mangolda magi famnanaba mora amadi hanana leirabani ibungo hoina famnanaba chokri ahumdanga puthola khone yare pabung akhoi makhada dum lecharage nahasing aduna hai aisu nakhoi pabung leitabadagi nakhoi romda kaya satre phiroi budi yawi nakhoi nasina nauk-sing yambanina kanana kari tauri amata ningthina khangdre nayamba hal achauba budi toina thengnai aigi sidasu marak-maraktasu hekta lai pabung isa sing kayano kari thabak tawba yaure sajau masa palakpada mana thabak chatkadabagi thaurang tauriba athuba thabak tu ningsinglai makhong khongyaga do jingjing laurai mamit choli tauba phaijau urai adubu aigidi nupa ani khaktani thabe inkhanga na taisaba amata taudri ahal se emega loirabani handak college ki oja oina na basili haiba tare handak part time lecturer lawbadu daro hoi aisumi amata unaru sira haiduna haujiksibu parikhyadi yaukhiba natro pawung yaukhi fajana khumi hai aduda haujikan sidi hanana thabak sigi mi kana amata unabirudribaro kana unaruni ikut hang na adugi ni pa mi amata unaru siraina pabung isanu pa adu laiba natro lairabadi magi roll number ga yumna kaminga amukta iraga pibira o khara thuna parikya adudi haidokadabagi thaurang tawkhrabani ne nupa adugi pa pakhatpa mataw aduda sajau handakti pakhon sirudre ma oina imung distension khre pande se amada hairibado iraga puthora aduga nupa aduda pisili nupa adudi magi phone do tawba horamle se do makutna mana lauragi yengi hello ise aini moi college lecturer gi list tu da sigi mingse yaubre yengu yaurumdrabadi si hapchi lu hayu ibaida hoine semdok semjin amuk taw hayu ibaida se hairakke roll number 158 mangsa tabam chinglen irabro ai lakke aduga wari sanasi se ibaida haibiyu ngarang ai khoina ngangna ba pabung adugi mayumda ai haujik lei nupa si pabungi masa nupa hal ni hayu hoi thamlage sajau haujik wakhal tarai mangda phamliba nupa siga phone da wari sanari ba nupi ase director gi nupi ni aduga mahakki mase mangol jaugina masa nupi ahal mangol jaugi sorata masak watau fazabi yamna kemaubi masa nupi aduna pumnamak sukna sinbani aduga thabak khodingmak tawdringai da sajau da tanabani mabu pabung haiduna luna bebhar tauna loina jabani aduga ngarang nupa asigi mayumda maba yauna wa ama khanabada aibu maru oiba misak ama oina khanakhre ai yaugadaba maru oiba thabak ama ina khonba imung aduda khanarabadi mado karisu oiroi madubu aingonda kari takningai leiri
सुमांग लेपलिबा नुपा अहुम अदुदगी अमा चेंसिलक्तुना मागी फोन अदो नुपा असिदा पिसिलाई युमदगिनी हेलो कैदौरे ए कना कना लाके होय होय फमलमु आई लाक्लगे सि हायरगा फोन अदो पीख्रे अदुगा साजौदा पाबुंग नसाना लाक्चरिबसे हयेंग नुमिदांग वाइरम पुंग मंगा अदवाइदा नसागी युमदा ngaihaktang lakpiyu lakpidaba yade mayam wa ama khanagadauri maduda pabung yaubidaba yadabani aibu pabung hek poksaba nasani khanbiyu mase hairaga haugalaga sajauda amukka khorami pabung ai chasarage yumda imphal iski sp ado laktuna laire hai aigi imanabani aduga pabung thongjin mapanda lepliba thagoida amuk yenglaga ima adudi salage kona amuk wari saba haibaduni aduga pabungna hayeng lakpada isanupana kari college ta laiba pamage madumaga khangbira u makhoigi do posting yauna thokani haibadawna tawi ai yaujare pabung nupa mari ado thuna yangna mari mari thongal da thokhibado sajauga thagoiga ngaktuna yenghawi mingonda wari lirurabadi mangla taibangla haibaduni moibagi sa do sahalukhige hairaga thagoi imung changkhre sajau sor sang na hondoklaga chauki aduda ngek phamthai thagoi ne sa puthoraklaga magi nupada glass ama piraga amana mana lauraga masu morada phammi sajau do cha do amuktang chinglaga magi nupi thagoi de yenglaga hai nangbu aigi lai unaningi haikhibadaine thagoi khumde phongdok pham khangdaba nungaiba asina mamai ngangsil aduna magi nupada yengi sahina lumtharaklaba magi nupagi sakpham aduda matam pumnamakta masagi awa ana khudingmak laida sina thokraba sikna laijaba maithong ado mangalna ithan thanna laiba yengbagi pen manaidraba maithong amagum yamna nungsina yengla i